ꯁꯣꯝꯗ ꯖꯦꯛ ꯊꯕꯛ ꯄꯨꯝꯕ ꯁꯤꯟꯗꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ꯫ ꯃꯥꯅ ꯂꯥꯛꯄ ꯃꯇꯝꯗ ꯔꯣꯖꯤꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯦꯛ ꯔꯣꯖꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯟꯗꯨꯅ ꯔꯣꯖꯤꯕꯨ ꯇꯨꯡꯂꯣꯝꯗꯒꯤ ꯇꯞꯅ ꯀꯣꯜꯂꯛꯏ꯫ ꯔꯣꯖꯤ ꯈꯪꯍꯧꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯣꯜꯂꯛꯄ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ "ꯏꯃꯥ, ꯀꯅꯥꯅꯣ?" ꯍꯥꯏꯔꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯊꯣꯔꯛꯏ꯫ ꯃꯥꯅ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯁꯣꯏꯕꯗꯒꯤ ꯃꯥꯒꯤ ꯃꯆꯤꯜ ꯑꯗꯨ ꯖꯦꯛꯀꯤ ꯈꯖꯥꯏꯗ ꯇꯥꯔꯨꯔꯦ꯫ ꯔꯣꯖꯤꯗꯤ ꯖꯦꯛ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯒ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ꯫ ꯖꯦꯛ ꯔꯣꯖꯤꯕꯨ ꯌꯦꯡꯗꯨꯅ ꯂꯛꯅꯔꯛꯏ꯫ "ꯔꯣꯖꯤ, ꯑꯩꯁꯤ ꯅꯪꯒꯤꯅꯤ. ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯗ꯭ꯔꯕꯁꯨ ꯆꯨꯝꯅ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯕꯗꯨꯕꯨ." ꯔꯣꯖꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ, ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯑꯗꯨ ꯉꯥꯡꯁꯤꯜꯂꯛꯏ꯫ ꯖꯦꯛ ꯔꯣꯖꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯔꯣꯖꯤꯕꯨ ꯀꯣꯟꯕꯤꯗꯨꯅ ꯂꯥꯏꯕꯛꯇ ꯇꯞꯅ ꯆꯨꯞꯄꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ "ꯔꯣꯖꯤ, ꯑꯩ ꯊꯕꯛ ꯐꯪꯂꯦ. ꯉꯁꯤꯗꯒꯤꯗꯤ ꯅꯪꯕꯨ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏ." ꯔꯣꯖꯤ ꯖꯦꯛꯅ ꯊꯕꯛ ꯐꯪꯂꯦ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯏꯀꯥꯏꯕꯒ ꯀꯥꯎꯈ꯭ꯔꯦ, ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯔꯣꯖꯤꯅ "ꯇꯥꯃꯣ, ꯑꯁꯨꯛ ꯊꯨꯅ? ꯀꯃꯥꯏꯅꯅꯣ? ꯀꯗꯥꯏꯗꯅꯣ ꯊꯕꯛ ꯐꯪꯂꯤꯕꯕꯣ?" ꯖꯦꯛꯅ ꯔꯣꯖꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯉꯁꯤ ꯑꯩꯅ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯃꯅꯤꯡꯂꯣꯝꯒꯤ ꯊꯣꯡꯗꯣ ꯑꯗꯨꯗ ꯒꯥꯔꯤ ꯑꯃ ꯊꯣꯝꯖꯤꯟꯗꯨꯅ ꯂꯩꯔꯝꯃꯤ. ꯇꯟꯖꯥ ꯑꯗꯨꯗ ꯃꯤꯁꯨ ꯑꯃꯠꯇ ꯂꯩꯇꯦ. ꯑꯗꯨꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯃ ꯒꯥꯔꯤ ꯃꯅꯨꯡꯗ ꯋꯥꯟꯊꯗꯨꯅ ꯂꯩꯔꯝꯂꯦ. ꯑꯩꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯦ. ꯑꯗꯨꯒ ꯅꯨꯄꯥꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯗꯤ ꯕ꯭ꯂꯦꯁꯤꯡ ꯀꯝꯄꯅꯤꯒꯤ CEO ꯑꯣꯏꯔꯝꯂꯦ. ꯃꯥꯅ ꯃꯥꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯒꯤ ꯑꯩꯕꯨ ꯃꯣꯏꯒꯤ ꯅꯧꯅ ꯁꯥꯔꯤꯕ ꯀꯝꯄꯅꯤ ꯕ꯭ꯂꯣꯛ ꯅꯝꯕꯔ 10ꯗ ꯊꯕꯛ ꯑꯃ ꯍꯥꯞꯄꯤꯔꯦ. ꯍꯌꯦꯡꯗꯒꯤ ꯊꯕꯛꯁꯨ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ. ꯁꯤꯗꯒꯤꯗꯤ ꯅꯪꯕꯨ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏꯗꯧꯕꯅꯤ." ꯔꯣꯖꯤꯅ ꯑꯃꯨꯛ "ꯇꯥꯃꯣꯕꯨ ꯊꯕꯛ ꯑꯗꯨ ꯍꯩꯒꯗ꯭ꯔꯣ? ꯇꯥꯃꯣꯅ ꯍꯩꯕ ꯊꯕꯛ ꯑꯃ ꯑꯣꯏꯅ ꯍꯥꯞꯄꯤꯌꯨ ꯍꯥꯏꯁꯤꯕ? ꯍꯌꯦꯡ ꯃꯤꯒꯤ ꯊꯥꯖꯕ ꯃꯥꯡꯂꯗꯤ ꯃꯤꯅ ꯂꯥꯟꯅ ꯑꯃꯨꯛ ꯂꯧꯈꯤꯅꯤ." ꯖꯦꯛꯅ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ "ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ. ꯑꯩ ꯃꯇꯝ ꯀꯨꯏꯅ ꯁꯔ ꯕꯤꯁ꯭ꯋꯥꯅꯥꯊꯀꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯔꯛꯄꯅꯤꯅ ꯃꯥꯅ ꯆꯠꯄ ꯃꯤꯇꯤꯡ ꯀꯌꯥꯗ ꯆꯠꯂꯨꯔꯦ. ꯃꯔꯝ ꯑꯁꯤꯅ ꯕꯤꯖꯤꯅꯦꯁꯀꯤ ꯃꯔꯝꯗ ꯑꯌꯥꯝꯕ ꯃꯈꯩꯗꯤ ꯈꯪꯂꯦ. ꯑꯩ ꯀꯣꯂꯦꯖꯁꯨ ꯂꯣꯏꯔꯕꯅꯤ. ꯄꯩꯁꯥ ꯂꯩꯇꯕꯒꯤ ꯊꯕꯛ ꯆꯪꯕ ꯉꯝꯗꯕꯅꯤ. ꯁꯤꯒꯤ ꯃꯊꯛꯇ ꯑꯩꯅ ꯈꯪꯗꯕ ꯌꯥꯔꯕꯁꯨ ꯅꯪꯁꯨ ꯂꯩꯔꯤꯁꯤꯗꯤ. ꯅꯪꯒ ꯇꯥꯟꯅꯔꯒ ꯂꯣꯏꯔꯦ. ꯇꯁꯦꯡꯅ ꯍꯩꯔꯣꯏꯗꯕ ꯑꯣꯏꯔꯒꯅ ꯁꯔꯗ ꯑꯗꯨꯝ ꯍꯥꯏꯖꯔ ꯂꯣꯏꯔꯦ." ꯔꯣꯖꯤꯁꯨ ꯖꯦꯛꯅ ꯍꯥꯏꯕ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯀꯔꯤꯁꯨ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯖꯦꯛꯅ ꯔꯣꯖꯤꯕꯨ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯔꯣꯖꯤ, ꯑꯩꯒꯤ ꯊꯕꯛ ꯆꯠꯅꯕ ꯗ꯭ꯔꯦꯁꯁꯨ ꯑꯝꯇ ꯂꯩꯇꯦ. ꯉꯁꯤꯗꯤ ꯗ꯭ꯔꯦꯁ ꯈꯔ ꯌꯦꯡꯉꯨꯁꯦ. ꯂꯥꯛꯑꯣ, ꯂꯣꯏꯁꯤꯜꯂꯛꯑꯣ." ꯔꯣꯖꯤꯁꯨ ꯏꯃꯨꯡꯗ ꯆꯪꯂꯗꯨꯅ ꯃꯍꯥꯛ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯟꯕ ꯂꯣꯏꯈ꯭ꯔꯦ꯫ ꯁꯣꯝꯗ ꯕꯤꯁ꯭ꯋꯥꯅꯥꯊ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯖꯦꯝꯁꯟ ꯃꯥꯒꯤ ꯁ꯭ꯇꯗꯤ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝ ꯍꯜꯂꯛꯂꯦ꯫ ꯃꯥꯅ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯐꯤ ꯐꯥꯎꯕ ꯍꯣꯡꯗꯣꯛꯇꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯀꯣꯜ ꯇꯧꯔꯤ, ꯃꯈꯣꯏꯗ ꯄꯥꯔꯇꯤ ꯇꯧꯁꯤ ꯍꯥꯏꯗꯨꯅ꯫ ꯃꯍꯥꯛꯅ ꯏꯂꯤꯖꯥꯕꯨ ꯎꯕ ꯃꯇꯝꯗ "ꯏꯃꯥ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯁꯤꯗ ꯄꯨꯟꯒꯅꯤ. ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯅꯕ ꯃꯤꯗꯨꯗꯤ ꯎꯗꯦꯅ. ꯃꯣꯏ ꯂꯥꯛꯄꯒꯤ ꯀꯥꯗꯣ ꯑꯝꯇ ꯂꯣꯏꯁꯤꯜꯍꯜꯂꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ." ꯏꯂꯤꯖꯥꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ "ꯍꯣ, ꯑꯩꯈꯣꯏꯒꯤꯅꯦ ꯊꯕꯛ ꯁꯨꯅꯕ ꯂꯩꯕ ꯅꯨꯄꯤꯗꯣ ꯅꯨꯄꯥ ꯅꯍꯥꯒ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯂꯝꯃꯦ. ꯑꯗꯨꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦ. ꯅꯪꯅꯅꯦ ꯅꯃꯥꯟꯅꯕ ꯄꯨꯟꯒꯦ ꯍꯥꯏꯔꯗꯤꯅꯦ ꯏꯃꯥ ꯊꯕꯛ ꯁꯨꯅꯕ ꯃꯤ ꯑꯃ ꯊꯝꯂꯕꯅꯤ. ꯃꯉꯣꯟꯗ ꯍꯥꯏꯕꯤꯔꯨꯔꯒꯦ. ꯆꯠꯂꯣ, ꯅꯁꯥꯗꯣ ꯏꯪꯍꯜꯂꯨꯔꯣ. ꯏꯃꯥ ꯅꯈꯣꯏꯅ ꯆꯥꯅ ꯊꯛꯅꯕ ꯑꯣꯔꯗꯔ ꯇꯧꯕꯤꯔꯨꯔꯒꯦ." ꯖꯦꯝꯁꯟ ꯔꯣꯖꯤ ꯂꯩꯇꯦ ꯍꯥꯏꯕ ꯑꯗꯨꯗ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ꯫ "ꯑꯁ, ꯕꯤꯠꯀ ꯂꯣꯏ ꯇꯦꯛꯏꯍꯦ. ꯏꯃꯥꯟꯅꯕꯁꯤꯡꯗꯤ ꯃꯥ ꯂꯩꯕꯅꯤꯅ ꯃꯉꯣꯟꯗ ꯅꯤꯁꯥ ꯈꯥꯏꯕꯅꯦ ꯂꯥꯛꯇꯣꯏꯗꯣ. ꯃꯥ ꯂꯩꯇ꯭ꯔꯗꯤ ꯑꯝꯇ ꯂꯥꯛꯎ ꯌꯥꯔꯔꯣꯏ. ꯌꯥꯔꯦ, ꯑꯩ ꯍꯣꯇꯦꯜ ꯑꯃꯗ ꯕꯨꯛ ꯇꯧꯖꯔꯨꯔꯒꯦ." ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯖꯦꯝꯁꯟ ꯃꯥꯒꯤ ꯐꯦꯔꯥꯔꯤ ꯑꯗꯨ ꯊꯧꯗꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫
ꯃꯆꯥꯅ ꯆꯠꯈꯤꯕ ꯑꯗꯨ ꯏꯂꯤꯖꯥ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯏ꯫ ꯁꯣꯝꯗ ꯔꯣꯖꯤ ꯑꯃꯁꯨꯡ ꯖꯦꯛꯁꯨ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒ ꯅꯛꯅ ꯂꯩꯔꯤꯕ ꯃꯣꯜ ꯑꯗꯨꯗ ꯗ꯭ꯔꯦꯁ ꯌꯦꯡꯕ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯅ ꯃꯣꯜ ꯑꯃꯗ ꯆꯪꯗꯨꯅ ꯗ꯭ꯔꯦꯁ ꯑꯗꯨ ꯑꯁꯨꯝ ꯈꯜꯂꯤꯉꯩ ꯔꯣꯖꯤꯕꯨ ꯇꯨꯡꯂꯣꯝꯗꯒꯤ ꯀꯅꯥꯅꯣ ꯑꯃꯅ ꯀꯧꯔꯛꯏ꯫ "ꯑꯦ, ꯔꯣꯖꯤ ꯅꯠꯇ꯭ꯔꯣ? ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯅꯪ ꯁꯤꯗ ꯊꯕꯛ ꯑꯃꯨꯛ ꯌꯥꯎꯔꯕ꯭ꯔꯥ? ꯅꯪꯗꯤ ꯅꯤꯄꯥ ꯐꯥꯕꯒꯁꯦ ꯍꯩꯅ?" ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯖꯦꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯦꯛꯁꯀ꯭ꯌꯨꯁ ꯃꯤ ꯁꯔ, ꯁꯔꯅ ꯁꯔꯒꯤ ꯗ꯭ꯔꯦꯁ ꯈꯜꯍꯜꯂꯤꯕ ꯅꯨꯄꯤꯁꯦ ꯄꯦꯠꯅ ꯆꯤꯡꯖꯪꯕꯤꯅꯤ꯫ ꯑꯩꯒꯤ ꯅꯤꯄꯥꯕꯨ ꯁꯨꯝꯗꯨꯅ ꯃꯥꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯔꯝꯕ ꯇꯧꯕ ꯉꯝꯕ ꯅꯨꯄꯤꯅꯤ꯫ ꯃꯁꯛ ꯐꯖꯩ ꯍꯥꯏꯅ ꯃꯥꯒꯤ ꯇꯥꯠꯇꯗꯤ ꯄꯛꯊꯕꯤꯔꯨꯅꯨꯀꯣ꯫ ꯃꯥꯒꯤ ꯃꯔꯝ ꯆꯠꯇꯨꯅ ꯃꯥꯒ ꯂꯩꯃꯤꯟꯅꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡ ꯐꯥꯎꯕꯅ ꯐꯥꯎꯕ ꯐꯖꯅ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕ ꯅꯨꯄꯤ ꯅꯠꯇꯦ ꯁꯔ." ꯔꯣꯖꯤ ꯃꯥꯒꯤ ꯅꯤꯄꯥ ꯖꯦꯛꯀꯤ ꯃꯃꯥꯡꯗ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯏꯀꯥꯏꯅ ꯖꯦꯁꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯖꯦꯁꯤ, ꯋꯥ ꯉꯥꯡꯕꯗ ꯆꯨꯝꯅ ꯈꯔ ꯉꯥꯡꯕꯤꯌꯨ꯫ ꯑꯩꯁꯨ ꯃꯤꯅꯤ, ꯑꯩꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ꯫ ꯃꯤꯒꯤ ꯊꯃꯣꯏ ꯁꯣꯛꯀꯗꯕ ꯑꯣꯏꯗꯕ ꯀꯌꯥ ꯉꯥꯡꯕꯤꯒꯅꯨ." ꯃꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯔꯣꯖꯤ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯖꯦꯛꯇ ꯌꯦꯡꯖꯔꯛꯏ꯫ ꯖꯦꯁꯤ ꯔꯣꯖꯤꯒꯤ ꯀ꯭ꯂꯥꯁꯃꯦꯠꯅꯤ꯫ ꯔꯣꯖꯤ ꯃꯈꯣꯏꯒꯤ ꯀꯣꯂꯦꯖ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯐꯖꯩ, ꯅꯨꯄꯥ ꯈꯨꯗꯤꯡꯅ ꯇꯥꯟꯅꯕ ꯅꯨꯄꯤ ꯑꯃ ꯑꯣꯏ꯫ ꯖꯦꯁꯤꯒꯤ ꯅꯤꯄꯥ ꯔꯥꯍꯨꯜꯁꯨ ꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ꯫ ꯖꯦꯁꯤ ꯀꯣꯏꯅ ꯀꯣꯏꯅ ꯔꯣꯖꯤꯕꯨ ꯃꯥꯒꯤ ꯑꯣꯏꯕ ꯐꯪꯂꯗꯤ ꯍꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ꯫ ꯀꯣꯟꯅ ꯖꯦꯁꯤꯅ ꯈꯪꯂꯛꯄꯗꯒꯤ ꯔꯥꯍꯨꯜꯅ ꯄꯨꯝꯅꯃꯛ ꯔꯣꯖꯤꯗ ꯇꯥꯏꯁꯤꯟꯈꯤꯕꯅꯤ꯫ ꯖꯦꯁꯤ ꯄꯨꯝꯅꯃꯛ ꯈꯪꯂꯕꯁꯨ ꯔꯥꯍꯨꯜꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕꯅ ꯔꯣꯖꯤꯗ ꯂꯣꯏꯅꯃꯛ ꯇꯥꯏꯅꯔꯤꯕꯅꯤ꯫ ꯖꯦꯛ ꯖꯦꯁꯤꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯃꯇꯨꯡ, "ꯑꯦꯛꯁꯀ꯭ꯌꯨꯁ ꯃꯤ ꯃꯪꯀꯤ, ꯁꯣꯝꯒꯤ ꯂꯥꯛꯐꯝꯁꯤ ꯑꯣꯟꯅꯕ ꯃꯥꯜꯂꯦ꯫ ꯁꯤꯗꯤ ꯃꯤꯒꯤ ꯗ꯭ꯔꯦꯁ ꯌꯣꯟꯐꯝꯅꯤ꯫ ꯁꯣꯝꯒꯤꯗꯣ ꯂꯝꯕꯤ ꯑꯣꯟꯅꯕ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯖꯨ ꯐꯥꯎ ꯗ꯭ꯔꯣꯞ ꯑꯗꯨꯝ ꯇꯧꯖꯔꯝꯒꯦ." ꯖꯦꯛ ꯔꯣꯖꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, "ꯅꯨꯡꯁꯤꯕꯤ, ꯌꯣꯡꯅꯥꯎꯁꯦ ꯖꯨꯗ ꯍꯟꯈꯤꯕꯗ ꯊꯝꯕꯤꯔꯝꯃꯁꯤ." ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯔꯣꯖꯤꯗꯤ ꯈꯪꯍꯧꯗꯅ ꯖꯦꯛꯅ ꯍꯥꯏꯔꯛꯄ ꯑꯗꯨ ꯇꯥꯕꯗ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ꯫ ꯖꯦꯁꯤꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ꯫ ꯃꯈꯣꯡ ꯑꯗꯨ ꯃꯈꯥꯗ ꯐ꯭ꯔꯪ ꯐ꯭ꯔꯪ ꯊꯤꯜꯂꯝꯂꯒ, "ꯅꯣꯏ ꯅꯨꯡꯉꯥꯏꯅꯤ, ꯅꯣꯏ ꯂꯩꯔꯝꯃꯨꯕ ꯅꯣꯏ," ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯔꯣꯖꯤ ꯖꯦꯁꯤꯒꯤ ꯃꯒꯨꯟ ꯃꯨꯟꯅ ꯈꯪꯏ꯫ ꯍꯧꯖꯤꯛ ꯃꯣꯏꯅ ꯇꯧꯈ꯭ꯔꯤꯕ ꯑꯗꯨꯒ ꯍꯥꯏꯔꯨꯔꯕꯗꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯈꯛ ꯂꯩꯁꯤꯜꯂꯣꯏ, ꯁꯣꯏꯗꯅ ꯃꯣꯏꯕꯨ ꯃꯤꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯔꯛꯀꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯖꯦꯛꯇ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯇꯥꯃꯣ, ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯁꯤ꯫ ꯖꯦꯁꯤ ꯑꯆꯝꯕ ꯃꯤ ꯅꯠꯇꯦ꯫ ꯃꯥꯅ ꯉꯝꯗ꯭ꯔꯤꯕ ꯃꯈꯩ ꯌꯥꯔꯣꯏꯌꯦ꯫ ꯃꯣꯏꯗꯤ ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡꯅꯤ, ꯑꯩꯈꯣꯏꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯆꯣꯞꯄ ꯅꯪꯂꯒ ꯇꯣꯛꯂꯒꯅꯤ꯫ ꯇꯥꯃꯣ, ꯆꯠꯂꯁꯤ." ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯔꯣꯖꯤ ꯃꯥꯒꯤ ꯅꯤꯄꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯦꯟꯉꯤ꯫ ꯖꯦꯛ ꯔꯣꯖꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, "ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯔꯣꯖꯤ, ꯅꯪ ꯂꯥꯟꯗꯤꯌꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯃꯥꯅ ꯇꯧꯅꯤꯡꯕ ꯇꯧꯔꯛꯁꯅꯨ꯫ ꯅꯪ ꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ, ꯑꯩ ꯋꯥꯁꯔꯨꯝ ꯆꯪꯂꯨꯈꯤꯒꯦ." ꯔꯣꯖꯤꯗꯤ ꯄꯥꯈꯠꯄꯅ ꯃꯈꯨꯠ ꯑꯗꯨ ꯀꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯖꯦꯛꯅ ꯍꯜꯂꯛꯄ ꯉꯥꯏꯔꯤ꯫ ꯖꯦꯛꯅ ꯋꯥꯁꯔꯨꯝ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯊꯣꯃꯥꯁꯇ, "ꯑꯩ ꯅꯥꯏꯠ ꯃꯣꯜꯗ ꯂꯩ, ꯃꯤ ꯈꯔ ꯑꯩꯉꯣꯟꯗ ꯌꯦꯠꯂꯦ, ꯃꯤ ꯈꯔ ꯊꯨꯅ ꯊꯥꯔꯛꯑꯣ" ꯍꯥꯏꯗꯨꯅ ꯃꯦꯁꯦꯖ ꯑꯃ ꯊꯥꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯤꯁꯤꯡ ꯑꯗꯨ ꯁꯦꯝꯂꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ꯫ ꯖꯦꯛꯅ ꯊꯣꯛꯂꯛꯄ ꯑꯗꯨ ꯎꯕꯗ ꯔꯣꯖꯤꯗꯤ ꯄꯥꯈꯠꯄꯅ ꯖꯦꯛ ꯇꯝꯅ ꯆꯪꯁꯤꯟꯗꯨꯅ, "ꯇꯥꯃꯣ, ꯆꯠꯂꯁꯤ꯫ ꯑꯇꯣꯞꯄ ꯃꯐꯝꯗ ꯊꯤꯔꯨꯔꯁꯤ꯫ ꯁꯤ ꯃꯐꯝꯁꯦ ꯑꯩꯒꯤ ꯑꯄꯥꯝꯕꯁꯨ ꯌꯥꯎꯗꯦ" ꯍꯥꯏꯔꯗꯨꯅ ꯄꯥꯈꯠꯅ ꯍꯥꯏꯖꯔꯛꯏ꯫ ꯔꯣꯖꯤꯅ ꯑꯣꯏꯗꯕ ꯉꯥꯡꯕ ꯑꯗꯨ ꯖꯦꯛꯇꯤ ꯏꯔꯥꯏ ꯂꯥꯏꯅ ꯐꯥꯔꯦ꯫ ꯖꯦꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯩꯗꯤ ꯔꯥꯏꯠ ꯀꯣꯔꯅꯔꯗ ꯂꯩꯔꯤꯕ ꯁꯤꯠꯁꯦ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯇꯧꯔꯒ, ꯑꯁꯤꯈꯛ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯆꯠꯂꯨꯁꯤ." ꯔꯣꯖꯤꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯔꯞ ꯇꯧꯔꯒ, "ꯇꯥꯃꯣ, ꯑꯩ ꯍꯥꯟꯅ ꯌꯦꯡꯂꯝꯃꯕꯅꯦꯕ꯫
ꯔꯤꯖꯦꯛ ꯂꯩꯍꯧꯋꯦ ꯆꯠꯂꯁꯤ ꯍꯥꯏꯔꯗꯨꯅ ꯖꯦꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯏ꯫ ꯖꯦꯛ ꯔꯣꯖꯤꯒꯤ ꯃꯇꯧ ꯑꯗꯨ ꯃꯉꯣꯟ ꯅꯣꯛꯇꯨꯅ ꯌꯦꯡꯖꯩ꯫ ꯔꯣꯖꯤꯅ ꯆꯤꯡꯂꯤꯕ ꯑꯗꯨꯗ ꯃꯍꯥꯛ ꯇꯞꯅ ꯇꯞꯅ ꯏꯟꯅꯔꯛꯏ꯫ ꯃꯈꯣꯏꯅ ꯃꯣꯜ ꯑꯗꯨꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯀꯦ ꯍꯥꯏꯅ ꯇꯧꯕ ꯑꯗꯨꯗ ꯖꯦꯁꯤ ꯃꯥꯒꯤ ꯅꯤꯄꯥ ꯔꯥꯍꯨꯜꯗ ꯀꯥꯐꯩꯅ ꯅꯞꯄꯗꯧꯅ ꯅꯞꯂꯗꯨꯅ ꯄꯦꯔꯤ ꯄꯦꯔꯤ ꯌꯣꯡ ꯏꯀꯥꯏꯊꯕꯤ ꯃꯥꯟꯈꯩ ꯀꯞꯉꯥꯡꯗꯨꯅ ꯃꯥꯒꯤ ꯅꯤꯄꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯔꯣꯖꯤ ꯍꯣꯏ ꯍꯦꯛ ꯎꯕ ꯑꯗꯨꯗ ꯖꯦꯁꯤꯅ ꯃꯔꯩ ꯑꯗꯨ ꯊꯥꯅ ꯇꯝꯃ ꯇꯨ ꯃꯣꯏꯅꯤꯅꯦ ꯑꯩꯁꯦ ꯖꯨꯗ ꯊꯝꯂꯕꯅꯤ ꯍꯥꯏꯕ꯫ ꯑꯩꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯣꯏꯒꯤ ꯅꯥꯄꯜꯁꯦ ꯊꯤꯖꯛꯇ꯭ꯔꯤꯐꯥꯎ ꯅꯪꯅ ꯑꯩ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯊꯥꯖꯔꯣꯏ꯫ ꯅꯍꯥꯟꯋꯥꯏꯁꯨ ꯔꯣꯖꯤꯒꯤ ꯃꯇꯥꯡꯗ ꯃꯤꯅ ꯅꯪꯅ ꯔꯣꯖꯤ ꯇꯥꯟꯅꯕꯅꯤ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯑꯁꯦꯡꯕꯅꯤ ꯈꯟꯗꯣꯏꯅꯤ ꯍꯥꯏꯔꯗꯨꯅ ꯃꯆꯤꯟ ꯑꯗꯨ ꯄꯩꯊꯣꯛꯇꯨꯅ ꯃꯈꯣꯡ ꯑꯗꯨ ꯃꯈꯥꯗ ꯇꯥꯟꯊꯥꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯔꯥꯍꯨꯜꯁꯨ ꯖꯦꯁꯤꯅꯕꯨ ꯊꯥꯖꯔꯗꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯤꯕ ꯅꯤꯄꯥ ꯑꯅꯤ ꯑꯗꯨꯗ ꯗꯨꯀꯥꯟ ꯑꯁꯤꯒꯤ ꯊꯣꯡ ꯂꯣꯠꯁꯤꯜꯂꯨ, ꯀꯅꯥꯝꯇ ꯆꯪꯍꯜꯂꯛꯀꯅꯨ꯫ ꯗꯨꯀꯥꯟ ꯑꯁꯤ ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯃꯥꯟꯅꯕꯒꯤꯅꯤ꯫ ꯕꯕꯥꯒ ꯃꯣꯏ ꯑꯅꯤ ꯄꯨꯟꯅ ꯁꯤꯌꯔ ꯇꯧꯔꯒ ꯍꯥꯡꯕꯅꯤ꯫ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯀꯅꯥꯅ ꯊꯤꯡꯕ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦ ꯍꯥꯏꯔꯗꯨꯅ ꯔꯣꯖꯤ ꯑꯃꯗꯤ ꯖꯦꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯔꯣꯖꯤꯗ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯔꯣꯖꯤ, ꯅꯪꯗꯤ ꯅꯤꯄꯥ ꯁꯤꯟꯖꯤꯟ ꯀꯣꯏꯕꯗꯒꯤ ꯅꯁꯛꯀ ꯌꯥꯝ ꯐꯖꯔꯝꯃꯦ꯫ ꯁꯤꯒꯨꯝꯕ ꯗꯨꯀꯥꯟꯁꯤꯗꯒ ꯆꯪꯗꯅ ꯀꯩ ꯂꯩꯒꯦ ꯇꯧꯔꯝꯃꯤꯅꯣ? ꯅꯣꯏꯒꯨꯝꯕꯒꯤꯗꯤ ꯁꯟꯗꯦ ꯃꯥꯔꯀꯦꯠ ꯑꯅ ꯑꯃ ꯂꯩꯕꯅꯤꯅꯦ, ꯑꯗꯨꯗꯒꯤ ꯂꯩꯕ ꯌꯥꯗ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯅꯤꯄꯥ ꯄꯩꯁꯥ ꯄꯥꯏꯕ ꯑꯩꯒꯨꯝꯕ ꯐꯥꯒꯦ ꯍꯥꯏꯅ ꯂꯥꯛꯏꯔꯣ? ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯕꯣꯗꯤꯒꯥꯔꯗꯁꯤꯡꯒꯤꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯅꯤꯗꯅ꯫ ꯃꯇꯝ ꯑꯁꯤꯗ ꯖꯦꯛ ꯔꯣꯖꯤ ꯑꯃꯗꯤ ꯔꯥꯍꯨꯜꯒꯤ ꯃꯔꯛꯇ ꯂꯦꯞꯇꯨꯅ ꯍꯜꯂꯣ ꯃꯤꯁꯇꯔ, ꯅꯪꯕꯨ ꯅꯔꯚ ꯀꯌꯥꯝ ꯂꯩꯕ ꯃꯤꯅꯣꯅꯦ? ꯗꯨꯀꯥꯟ ꯑꯁꯤꯒ ꯊꯣꯡ ꯂꯣꯠꯁꯤꯜꯂꯤꯕ ꯑꯁꯤꯕꯨ ꯅꯪꯒꯤ ꯔꯥꯏꯠ ꯀꯔꯤ ꯂꯩꯗꯅ? ꯗꯨꯀꯥꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠ ꯄꯨꯝꯕ ꯂꯩꯕ ꯉꯝꯖꯒꯗꯧꯔꯤꯕ꯭ꯔꯣ? ꯍꯥꯏꯔꯗꯨꯅ ꯖꯦꯛ ꯔꯥꯍꯨꯜꯕꯨ ꯀꯔꯦꯝꯅꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯔꯥꯍꯨꯜ ꯁꯥꯎꯔꯞ ꯇꯧꯅ ꯑꯣ, ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ꯫ ꯗꯨꯀꯥꯟ ꯑꯁꯤ ꯑꯩꯅ ꯂꯣꯏꯅꯃꯛ ꯂꯩꯕ ꯇꯥꯔꯦꯗꯅ꯫ ꯃꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯕꯣꯗꯤꯒꯥꯔꯗ ꯑꯅꯤ ꯑꯗꯨꯗ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯁꯤꯗ ꯂꯩꯔꯤꯕ ꯗ꯭ꯔꯦꯁꯁꯤꯡꯁꯦ ꯂꯣꯏ ꯈꯣꯝꯖꯤꯜꯂꯨ꯫ ꯕꯣꯗꯤꯒꯥꯔꯗꯁꯤꯡ ꯑꯗꯨꯁꯨ ꯗ꯭ꯔꯦꯁꯁꯤꯡ ꯑꯗꯨ ꯐꯤꯡꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯌꯥꯜꯂꯤꯕ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯄꯗ ꯁꯣꯏꯗꯨꯅ ꯗꯦꯀꯣꯔꯦꯁꯟꯒꯤꯗꯃꯛ ꯊꯝꯂꯤꯕ ꯒ꯭ꯂꯥꯁꯅ ꯁꯥꯕ ꯅꯨꯡꯁꯥ ꯑꯗꯨꯗ ꯍꯦꯡꯒꯔ ꯑꯗꯨ ꯇꯥꯁꯤꯟꯕꯗꯒꯤ ꯒ꯭ꯂꯥꯁ ꯑꯗꯨ ꯀꯥꯏꯔꯤ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯗꯨꯀꯥꯟꯗꯨꯒꯤ ꯃꯄꯥꯟꯗ ꯆꯠꯂꯤꯕ ꯄꯨꯝꯅꯃꯛꯅ ꯒ꯭ꯂꯥꯁꯅ ꯈꯥꯕ ꯑꯣꯏꯕꯅ ꯄꯨꯝꯅꯃꯛ ꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯦꯅꯦꯖꯔꯒ ꯂꯣꯏꯅꯅ ꯃꯁꯥ ꯃꯎ ꯐꯕ ꯅꯤꯄꯥ 5ꯒ ꯗꯨꯀꯥꯟ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯃꯦꯅꯦꯖꯔ ꯑꯗꯨ ꯎꯕꯗ ꯔꯥꯍꯨꯜꯅ ꯀꯀꯥ, ꯑꯩ ꯁꯛꯍꯦꯟꯒꯤ ꯃꯆꯥꯅꯤ꯫ ꯀꯀꯥ, ꯑꯩ ꯁꯣꯏꯕꯗꯒꯤ ꯗ꯭ꯔꯦꯁ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯕꯗ ꯀꯀꯥꯒꯤ ꯅꯨꯡꯁꯥꯗꯨ ꯁꯣꯏꯗꯅ ꯀꯥꯏꯈ꯭ꯔꯦ꯫ ꯑꯩ ꯕꯕꯥꯗ ꯍꯥꯏꯅꯔꯒ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯤꯒꯤ ꯄꯩꯁꯥ ꯁꯣꯏꯗꯅ ꯍꯟꯖꯤꯜꯍꯟꯒꯦ ꯍꯥꯏꯅ ꯍꯥꯏꯒꯦ ꯇꯧꯕ ꯑꯗꯨ ꯍꯥꯏꯕ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯔꯥꯍꯨꯜ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯈꯨꯄꯥꯛꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯊꯥꯔꯛꯏ꯫ ꯔꯥꯍꯨꯜ ꯈꯪꯍꯧꯗꯅ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄ ꯑꯗꯨꯗ ꯃꯥ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯃꯥꯡꯏ꯫ ꯔꯥꯍꯨꯜ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯉꯩ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯃꯥꯅ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯤꯄꯥ 5 ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯃꯈꯣꯏ ꯑꯁꯤ ꯑꯩꯒꯤ ꯗꯨꯀꯥꯟ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯣ꯫ ꯃꯥꯒꯤ ꯃꯄꯥꯒꯤ ꯌꯦꯡꯂꯒ ꯃꯥꯕꯨ ꯑꯩꯅ ꯅꯍꯥꯟꯈꯩ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯄꯅꯤ꯫ ꯃꯈꯣꯏ ꯉꯁꯤꯗꯒꯤ ꯗꯨꯀꯥꯟ ꯑꯁꯤꯗ ꯕꯣꯏꯀꯣꯠ ꯇꯧꯔꯕꯅꯤ꯫ ꯑꯗꯨꯒ ꯔꯥꯍꯨꯜꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ, ꯉꯥꯏꯈꯣ, ꯅꯪ ꯔꯥꯍꯨꯜ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯍꯣꯔꯦꯟ ꯅꯪꯅ ꯅꯌꯨꯝ ꯍꯟꯕ ꯃꯇꯝꯗ ꯁꯛꯍꯦꯟꯗ ꯍꯥꯏꯌꯨ, ꯃꯥꯒꯤ ꯗꯨꯀꯥꯟ ꯑꯁꯤꯗ ꯂꯩꯕ ꯁꯤꯌꯔꯒꯤ ꯄꯩꯁꯥ ꯄꯨꯝꯕ ꯍꯌꯦꯡ ꯂꯧꯕ ꯂꯥꯛꯄ ꯌꯥꯒꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯔꯥꯍꯨꯜ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯔꯥꯍꯨꯜꯗꯤ ꯊꯣꯛꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯤ꯫